Stella gi mityeng du uraga manaba thodok amasu ningsinglai. Mahakna Mary ka punna leiminaringai tomthinna ayuktagi thabak suba chatlaga nungdangda wana halaklaga sofada phamlingai Mary na mangonda yengkiba mityeng du urai. Matamdoda Mary gi mityengi asengba nunggi atra khangkhide. Hojiksu Stella gi mityengi atra khangde. Mahakna kai phongdoklino haiba khangde. Basuna haikibadu chumlamladra. Tomthinna Stella da munne yengi. Stella na tomthin gi thabak da yengi. Makhoi ani gi mataududa classmate singdo makhoi ani da yengduna leiri. Stella subab taraktuna ikai na mamai du non thaki. Tomthin su ikai ba khangba oina wine du thakjili. Jing su khangdaba saduna Stella da tapna wari saba hojili. Leona di tomthinna Stella bu seduce tawba mali. Mahakti tomthin bu saungingbana loirabani. Ikui kuidana mi mayam ama suchanglaktuna bupagi mi singdo amuk koisili. Makhoidu nongmai loina pai. Leona tomthin kaisu leitaba metara sida nangna maram oiraga yam chawthokhale. Hojikti nangna kamdongna mayognage haibada aikhoi yenge. Songna lakliba mayamduda nongmaide sizinnadanaba hairami. Bupadi mafamduda karisu thokdaba dawna beer thaklaga adum leiri. Nupa amana mang thaduna moi anina tungda inaraga roomduda changlai. Mang tharakliba nupada ubada songi maithongdo hongi. Nupada tomthinna hana ukiba kamongi subordinate ni. Nupa aduna roomduda thariba music tumuthatlo haina lawi. Songna nupadugi manakta changsilaktuna. Yamba, mafam asida kaithoba lakpibano? Nupa aduna songi pakhum pidabida akoibada leiriba mayamduda koilai leiraga yengi. Tomthin ubadagi manakta changsilaktuna. Tomthin, ai kitang thengkhre, nang saugano. Ai kaisu tawde, aikhoi khatnadriye. Nupa aduna tomthinda salute tawbadu uraga songdi kibana loire. Nupa aduna tomthin, sardo yu thakpa henmanbadagi masado hawalaga chatpa ngamhautre. Mahakna aibu tharakpane. Aikhoigi territory asida nangna awaba tahanbagi saudanabasu haire. Mahak lakrasu nang lakpasina apenba oire. Nupa aduna song mahak si kanano khanglaba kamongi maruiba partner amane. Song na tomthin ai lankre ai nangbu hana masak khanghaudre. Tomthin nangna benaba songda kari kari da holo haibage. Tomthin na mahak na ngasai ngonda boxing ring da khanaba pame haikibane. Ai mahak ki challenge to yare. Tomthin nang khanadradi yamok yadraba. Mahak bu aikhoina warak jage. Tomthin su kamon gi mi singduda mahak ki tawba ngamba fighting skill amasung kayamuk yamna belen oi haibado khanghanba pami. Nupa aduna tomthin da utliba respect tu ipen pende kamona tharakpagi uttaba yadabagi utpani haiba khangi. Nupa aduna ohoi nangna yadrabanina aikhoi ringda setup tawrage. Mahaki mityengda tomthin nang asidi khara sokpa tare. Haibagi mami sutai nupa aduna asigi foreigner nupa se puthokro. Foreigner aduna song makhoi se khamo nang makhoi ga khangnadabra. Song na ngamloi chatkro haina mamidna ingit tawi. Tomthin na foreigner nupa duda bastard nang Indian nupida masana yadana chance tawgi khalabadi hatkani hairaga kawi. Song na tomthin da boxing du tawdanaba kayaraga hairami. Tomthin na hojikti thengwankre kaisu kiruno aina nangbu haloi. Tomthin ai nanga panabada nopkani to ase khanararoise. Tomthin na Stella da aina haidra nakhoi kana amata soloi haina nakhoi hana chalamo haying amu punse. Tomthin na makhoi mayamduda suloina hairami. Bupa nangna mi khara arrange tawduna aigi classmate singse makhoina leiriba hotel du phawba thilamo. Aikhoi ani di downstairs da leiba ring da chalase. Stella na tomthin ai nangi nupa thokpana tawda
college tamningidagi yamna kalakchakhi. Ai hotel da hankiroi. Nangi boxing do yengba pami. Mafamduda nakhoina changbada yamna khudong thiningai oini. Nakhoi puna hanminakro. Tomthen nang leiringaida ai kana sukidi. Nupi amagi oinadi ngangthorakliba wado magun yamna lei. Adamna nganglakpaduda Tomthenna mahakse aingonda wakhal kharadi khanba male. Mahaksu Lily-gumna masak yamna phajai. Phajaba nupi khudingmak aina nusigadra. Mahakti aingonda wa ngangbadasu karisu koide. Aduna icham chamna loinabana hena phagani. Classmate mayamduna so loina yengba pami hairaklami. Kamona tharakpa nupaduna Tomthen horen nangna sokladi aikhoina tawba nate haina kamonda khara habiu ko. Adugidi aina fanaba singe. Makhoi punna underground passage amada changlai. Mai sumusi musi thali Tomthengi yet oida bupa amadi Stella na chatli. Underground boxing gym yaurai. Hana mi mayam yengduna leirami. Mafamdugi akoibado 600 square meter muk oiramgani. Boxing ring na mayayda lei. Akoibada spectators na phamnaba sit mayam ama thai. Betting area su lei. Drinks, food yonba, den mayam su lei. Ring duda makhoi ani makuta gloves uptabida khatnarami. Langlamba mayamdo song changlakpadu ubada kibadagi tuminna leinakhi. Nupa amadi yamna thuna haugatuna den amada changkhi. Miyai challaba nupa ama yamna thuna chenthorei. Nupa du songi mapani. Songi mapana. Welcome sir. Nakhoi changlakpa khanghaudrena aibu warogano. Gamongi partner amana bar asida mahaki classmate singa loinana lakpada nangi na chana wathok ama thokhale. Song no mangonda athiba wahi kaya ngangkre. Blackmail su tongnoba honaramde. Mahaki girlfriend phauba munduna lahongnoba tawrame. Stella di momon tawjai Tomthengi girlfriend ni hairakpaduda. Sir, Kamongi partner do ai masak khangjaba yagadra. Mahaksini. Nupa aduna macha nupa songda saune yengi. Songna Tomthenda lale haina haijai. Ichana nangonda rude oiba tawkiba leirasu mahakbu ngakpiyo. Karamna warak chau haibige. Mahakna aingonda boxing challenge sawba pami haikibane. Si khaktane aina pamba. Mapa machaduna makhatana hairakpadu Tomthenna taba pamde. Tomthenna cut the craft, get ready. Tomthenna Stella bupa amasung leiriba mayamduda sitta phamnaba hairami. Tomthenna dressing room da changge tawbaga Lily-na call tawrai. Nungdang ama Tomthengi masada nupigi perfume manam nambadagi Lily sauduna Tomthenda call sungtaw tawdabani. Ngasisu Benjamin ga paraga yu thaklom gadra pakhatpadagi tawrakpani. Pung 10 helamle Tomthenna karigino mahakna asuk yamna thenglaga phone tawraise. Mapanda walking thosi haraktu jala. Lily gi call oibanina miste tawningde phone hek receive tawbaga Lily na Angels voice da. Tomthen nang krai lege. Nang asina amuk kanaga karigi khatnarino. Nang di kamaina ai mi khatnai khangni ba. Video da ubade. Karamba video? Aikhoi project ki team gi WhatsApp group da tharakpadagi ubane. Video da nangna foreigner magi makuthudi. Manakta mi mayam lepaga lebasu oi. Tomthen chamamnana adudi kanana tharaino. Aigi colleague amana apps amada thingnabani hai. Adudagi load tawraga share tawrakpane. Tomthen video viral chatpa chattaba karisu khande kanana namlino haibadu madi khangningi. Tomthenna tumina leibaduda Lily-na nang kaidorage wang angdrade. I'm fine, don't worry. Nang kaida legi hojak. Video duda yawba bar duda leiriye. Tomthen yam thuna halo. Makhoi thai macha mayam do manaraga nangonda omsila adi nang kamai dawni. Miss Lily, nangna aigi damak wabibagi thagachari. Hojikti aigi imanaba kharasu lae. Khanabado lepkhre. Sonda aruba wari ama sanariye. Si loiraga ai laage. Asengba nang kaisu tawde ko. Tawde. Lily wai sangna sordo sangna hondo e. Nang somda base
ꯌꯥꯝ ꯐꯩ ꯑꯩꯗꯤ ꯅꯪꯒꯤ ꯀꯦꯔꯦꯛꯇꯔꯗꯨꯒ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯦ ꯂꯤꯂꯤ ꯃꯁꯥꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨ ꯈꯔ ꯁꯣꯏꯈ꯭ꯔꯕꯔꯥ ꯈꯜꯂꯤ ꯅꯪꯒꯤ ꯀꯦꯔꯦꯛꯇꯔ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯒꯤ ꯑꯅꯝ ꯀꯟꯕ ꯃꯤ ꯎꯁꯤꯠꯇꯕꯗꯣ ꯍꯥꯏꯕꯅꯦ ꯚꯤꯗꯤꯑꯣꯗꯨꯗ ꯅꯍꯥ ꯈꯔ ꯎꯔꯤꯗꯣ ꯅꯪꯒꯤ ꯀ꯭ꯂꯥꯁꯃꯦꯠꯂꯥ ꯑꯧ ꯃꯥꯅꯦ ꯑꯩꯅ ꯂꯥꯛꯀꯅꯤ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯀ꯭ꯂꯥꯁꯃꯦꯠꯁꯤꯡꯗꯨꯒ ꯐꯖꯅ ꯄꯨꯜꯂꯣ ꯃꯤ ꯈꯠꯅꯕꯗꯤ ꯌꯥꯔꯣꯏꯀꯣ ꯌꯥꯔꯤꯕ ꯃꯈꯩ ꯊꯨꯅ ꯍꯜꯂꯛꯅꯕ ꯇꯧꯋꯣ ꯚꯤꯗꯤꯑꯣꯗꯨꯗ ꯑꯀꯣꯏꯕꯗꯣ ꯌꯥꯝ ꯃꯦꯁꯤ ꯑꯣꯏ ꯃꯤ ꯈꯠꯅꯗꯧ ꯌꯥꯝ ꯃꯥꯜꯂꯦ ꯑꯣꯀꯦ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩ ꯌꯧꯔꯛꯑꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯇꯣꯝꯊꯤꯟꯅ ꯊꯝꯒꯦ ꯇꯧꯕꯒ ꯂꯤꯂꯤ ꯉꯥꯏꯈꯣ ꯍꯣꯔꯦꯟ ꯑꯩ ꯂꯥꯛꯂꯒ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯅꯦꯛ ꯆꯥꯁꯦ ꯊꯣꯛꯂꯛꯎꯀꯣ ꯅꯈꯣꯏ ꯀ꯭ꯂꯥꯁꯃꯦꯠ ꯃꯔꯛꯇꯨꯗ ꯑꯩ ꯌꯥꯎꯕꯗꯣ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯣꯏꯌꯦ ꯅꯪ ꯃꯣꯏꯒ ꯑꯗꯨꯝ ꯄꯨꯜꯂꯣ ꯉꯁꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯏ ꯅꯪ ꯊꯣꯛꯂꯛꯇꯕ ꯌꯥꯔꯣꯏꯀꯣ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯅꯪꯒ ꯎꯅꯕ ꯄꯥꯝꯕ ꯑꯃꯁꯨ ꯌꯥꯎꯏ ꯅꯪꯕꯨꯁꯨ ꯃꯍꯥꯛꯅ ꯍꯥꯟꯅ ꯎꯈ꯭ꯔꯦ ꯍꯥꯏꯌꯦ ꯅꯪꯒꯤ ꯀ꯭ꯂꯥꯁꯃꯦꯠꯅ ꯑꯩꯕꯨ ꯎꯈ꯭ꯔꯦ ꯍꯥꯏꯕ ꯅꯨꯄꯥꯔꯣ ꯅꯨꯄꯤꯔꯣ ꯅꯨꯄꯤꯅꯦ ꯁ꯭ꯇꯦꯂꯥ ꯀꯧꯏ ꯚꯤꯗꯤꯑꯣꯗꯨꯗꯁꯨ ꯌꯥꯎꯔꯝꯒꯅꯤꯌꯦ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤꯗꯣ ꯃꯃꯤꯡꯗꯨꯗꯤ ꯇꯥꯈꯤꯕ ꯃꯥꯜꯂꯦ ꯅꯤꯡꯁꯤꯡꯕꯗꯤ ꯉꯝꯗ꯭ꯔꯦ ꯃꯍꯥꯛ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛ ꯃꯍꯥꯛ ꯖꯣꯏꯟ ꯚꯦꯟꯆꯔ ꯑꯦꯖꯦꯟꯁꯤꯗ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯕꯅꯦ ꯊꯦꯡꯗꯤ ꯊꯦꯡꯅꯈꯤꯕ ꯃꯥꯜꯂꯦ ꯀꯥꯎꯔꯦ ꯈꯪꯗ꯭ꯔꯦ ꯑꯩ ꯑꯗꯨꯗꯤ ꯅꯪ ꯍꯣꯔꯦꯟ ꯑꯩꯅ ꯀꯣꯜ ꯇꯧꯔꯛꯄꯗ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯊꯣꯛꯂꯛꯑꯣꯏꯗ꯭ꯔꯥ ꯍꯣꯏ ꯊꯣꯛꯂꯛꯀꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯕꯥꯏ ꯐꯣꯟ ꯊꯝꯈꯤꯕꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯣꯟꯗ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯃꯣꯃꯣ ꯅꯣꯛꯆꯩ ꯇꯣꯝꯊꯤꯟ ꯗ꯭ꯔꯦꯁꯤꯡ ꯇꯧꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯏ ꯃꯈꯨꯠꯇ ꯒ꯭ꯂꯣꯚꯁ ꯎꯞꯇꯦ ꯕꯦꯟꯗꯦꯖꯇꯤ ꯌꯦꯠꯂꯤ ꯇꯣꯝꯊꯤꯟꯅ ꯊꯣꯛꯂꯛꯄꯗ ꯃꯤ ꯃꯌꯥꯝꯅ ꯂꯥꯎꯁꯤꯜꯂꯛꯏ ꯇꯣꯝꯊꯤꯟꯅ ꯔꯤꯡꯗ ꯀꯥꯈꯠꯂꯝꯗꯥꯏꯗ ꯁ꯭ꯇꯦꯂꯥꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯇꯣꯝꯊꯤꯟ ꯃꯥꯏ ꯄꯥꯛꯎꯀꯣ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯎꯁꯤꯠꯇꯅ ꯌꯦꯡꯈꯤꯕꯗꯣ ꯑꯩ ꯆꯞ ꯆꯥꯅ ꯂꯃꯟ ꯈꯨꯝꯒꯦ ꯅꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯆꯠꯊꯣꯛꯈꯤꯅꯨ ꯇꯣꯝꯊꯤꯟꯁꯨ ꯔꯤꯡꯗ ꯀꯥꯈꯠꯂꯛꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯣꯡꯁꯨ ꯊꯣꯛꯂꯛꯇꯨꯅ ꯔꯤꯡꯗ ꯆꯪꯂꯛꯏ ꯁꯣꯡꯗꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃꯨꯏ ꯊꯥꯏꯗ ꯇ꯭ꯔꯦꯟ ꯂꯣꯏꯔꯕꯅꯤ ꯇꯣꯝꯊꯤꯟꯗꯤ ꯁꯤꯁꯇꯦꯃꯦꯇꯤꯛ ꯇ꯭ꯔꯦꯅꯤꯡ ꯑꯃꯠꯇ ꯇꯧꯔꯛꯇꯦ ꯄꯤꯌꯣꯔ ꯁ꯭ꯇ꯭ꯔꯦꯠ ꯐꯥꯏꯇꯔꯅꯤ ꯕꯣꯛꯁꯤꯡ ꯑꯗꯨꯒꯤ ꯔꯦꯐ꯭ꯔꯤ ꯂꯩꯇꯦ ꯄ꯭ꯂꯦꯌꯔꯁ ꯑꯅꯤꯗꯨꯅ ꯑꯃꯅ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯤ ꯐꯥꯎꯕ ꯈꯠꯅꯗꯣꯏꯅꯤ ꯂꯥꯏꯕꯛ ꯊꯤꯔꯕꯗꯤ ꯁꯤꯕ ꯐꯥꯎꯕ ꯌꯥꯎꯔꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯕꯣꯛꯁꯤꯡ ꯍꯧꯔꯛꯄꯗ ꯇꯣꯝꯊꯤꯟꯅ ꯃꯉꯣꯟꯗꯒꯤ ꯁꯣꯡꯅ ꯁ꯭ꯄꯤꯗ ꯑꯃꯗꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯅꯤꯃꯛ ꯍꯦꯜꯂꯦ ꯍꯥꯏꯕ ꯈꯪꯉꯤ ꯇꯣꯝꯊꯤꯟꯒꯤꯗꯤ ꯅꯤꯌꯣꯝ ꯂꯩꯇꯕ ꯐꯥꯏꯇꯤꯡ ꯑꯣꯏꯕꯅꯤꯅ ꯁꯣꯡꯅ ꯗꯤꯐꯦꯟ ꯇꯧꯕꯗ ꯑꯋꯥꯕ ꯑꯣꯏꯔꯝꯃꯤ ꯃꯤꯅꯤꯠ 3ꯃꯨꯛ ꯀꯥꯎꯟꯇꯔ ꯇꯧꯅꯔꯕ ꯃꯇꯨꯡ ꯇꯣꯝꯊꯤꯟꯅ ꯁꯣꯡꯒꯤ ꯐꯥꯏꯇꯤꯡ ꯁ꯭ꯇꯥꯏꯜꯗꯨ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯔꯛꯏ ꯃꯍꯥꯛꯀꯤ ꯋꯤꯛꯅꯦꯁ ꯈꯪꯂꯛꯏ ꯇꯣꯝꯊꯤꯟꯒꯤ ꯐꯩꯒꯟꯒꯤ ꯆꯞ ꯃꯥꯟꯅꯕ ꯃꯐꯝ ꯑꯃꯠꯇꯗ ꯁꯣꯡꯅ ꯀꯥꯎꯔꯛꯄ 4ꯔꯛ ꯁꯨꯔꯦ ꯃꯈꯣꯡꯗꯨ ꯁꯦꯛꯂꯒ ꯆꯠꯂꯕꯅꯤ ꯆꯤꯟꯕꯥꯜ ꯅꯥꯀꯟꯗ ꯏꯁꯨ ꯆꯦꯟꯊꯔꯛꯏ ꯑꯇꯣꯞꯄ ꯃꯐꯝ ꯈꯔꯗꯁꯨ ꯏ ꯊꯣꯛꯂꯤ ꯁꯣꯡꯁꯨ ꯃꯀꯣꯛꯇꯨ ꯏ ꯊꯣꯛꯏ ꯃꯈꯨꯠꯁꯨ ꯅꯥꯀꯟ ꯑꯃꯗꯤ ꯇꯦꯛꯂꯕꯅꯤ ꯈꯖꯥꯏꯗꯨꯁꯨ ꯂꯣꯏꯅ ꯄꯣꯝꯊꯣꯔꯛꯂꯦ ꯁꯣꯡ ꯃꯈꯨꯠ ꯇꯦꯛꯂꯕꯅꯤꯅ ꯅꯛꯁꯤꯜꯂꯒ ꯐꯨꯅꯕꯅ ꯐꯅꯤ ꯈꯪꯉꯤ ꯇꯣꯝꯊꯤꯟꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯁꯣꯡꯁꯨ ꯇꯣꯝꯊꯤꯟꯒꯤ ꯃꯈꯣꯡ ꯑꯇꯦꯛꯄ ꯃꯄꯥꯗꯨꯗ ꯀꯥꯎꯔꯛꯏ ꯇꯣꯝꯊꯤꯟꯁꯨ ꯀꯥꯎꯔꯛꯀꯅꯤ ꯈꯪꯕꯒꯤ ꯍꯟꯗꯛꯇꯤ ꯉꯥꯛꯊꯣꯛꯄ ꯅꯪꯍꯧꯏ ꯃꯁꯤꯅ ꯃꯍꯥꯛꯅ ꯁꯣꯡꯕꯨ ꯄꯟꯆ ꯈꯔ ꯄꯤꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯉꯤ ꯁꯣꯡ ꯔꯤꯡꯗꯨꯒꯤ ꯊꯧꯔꯤꯗꯨꯗ ꯃꯈꯨꯠꯇꯨ ꯌꯥꯜꯂꯒ ꯂꯩ ꯇꯣꯝꯊꯤꯟꯁꯨ ꯃꯍꯥꯛꯅ ꯉꯥꯡꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯐꯨꯕ ꯂꯦꯞꯂꯝꯗꯦ ꯁꯣꯡ ꯇꯞꯅ ꯇꯞꯅ ꯁꯤꯊꯔꯛꯇꯨꯅ ꯐ꯭ꯂꯣꯔꯗ ꯇꯥꯏ ꯇꯣꯝꯊꯤꯟꯁꯨ ꯃꯈꯥ ꯇꯥꯅ ꯐꯨꯈꯤꯗ꯭ꯔꯦ ꯀꯥꯗꯨꯗ ꯂꯥꯎꯅꯔꯝꯕ ꯍꯨꯏꯁꯦꯜ ꯈꯣꯡꯂꯝꯕ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯇꯣꯝꯊꯤꯟꯁꯨ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗꯨ ꯅꯥꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯈꯤ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯁ꯭ꯇꯦꯖꯇꯨꯗ MCꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃ ꯄꯥꯏꯔꯒ ꯀꯥꯈꯠꯂꯛꯇꯨꯅ ꯇꯣꯝꯊꯤꯟꯅ ꯋꯤꯟꯅꯔ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ ꯕꯨꯄꯥ ꯑꯃꯁꯨꯡ ꯀꯥꯃꯣꯟꯒꯤ ꯁꯕꯑꯣꯔꯗꯤꯅꯦꯠꯇꯨꯁꯨ ꯀꯥꯈꯠꯂꯛꯇꯨꯅ ꯇꯣꯝꯊꯤꯟꯕꯨ ꯁꯧꯗꯨꯅ ꯁ꯭ꯇꯦꯖ ꯃꯈꯥꯗ ꯀꯨꯝꯊꯍꯜꯂꯛꯏ ꯁ꯭ꯇꯦꯂꯥꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯄꯥꯈꯠꯅ ꯇꯣꯝꯊꯤꯟ ꯅꯪ ꯀꯌꯥꯝ ꯁꯣꯛꯀꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯝꯃꯣ ꯑꯩ ꯗ꯭ꯔꯦꯁ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯂꯨꯈꯤꯒꯦ ꯕꯨꯄꯥꯅ ꯇꯣꯝꯊꯤꯟꯒꯤ ꯃꯆꯤꯟꯕꯥꯟꯗ ꯄꯛꯄ ꯏꯗꯨ ꯇꯩꯊꯣꯛꯄꯤ ꯗ꯭ꯔꯦꯁꯤꯡ ꯔꯨꯝꯗ ꯇꯣꯝꯊꯤꯟ ꯇꯞꯅ ꯇꯞꯅ ꯆꯪꯈꯤ ꯃꯈꯣꯡꯗꯨ ꯊꯥꯡꯒꯠꯂꯒ ꯆꯠꯄ ꯉꯝꯗꯦ ꯁꯣꯡꯒꯤ ꯃꯄꯥꯗꯨ ꯑꯦꯔꯣꯁꯦꯜ ꯑꯃꯁꯨꯡ ꯑꯥꯏꯁ ꯄꯦꯛ ꯄꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯏ ꯇꯣꯝꯊꯤꯟꯒꯤ ꯃꯈꯣꯡ ꯑꯁꯣꯛꯄꯗꯨꯗ ꯑꯦꯔꯣꯁꯦꯜ ꯁ꯭ꯄ꯭ꯔꯦꯗꯨ ꯀꯥꯞꯄꯤ ꯑꯥꯏꯁ ꯄꯦꯛꯇꯨꯁꯨ ꯑꯁꯣꯛꯄ ꯃꯐꯝꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯕꯦꯟꯗꯦꯖꯅ ꯌꯦꯠꯁꯤꯜꯂꯤ
Tomthin, khara pharabo. Somda ringdana medical kit pusinduna songbu laikatnari. Changing room da changlaklaba matung mahakpu apikpa chair amada famhali. Bupana Tomthin gi makhutta yesiliba bandage to lauthoi. Subordinate aduna, Tomthin, you are amazing. Nang professional boxing ring da yawbu phawbu yarniye. Tomthin na songdi ichamchamba fighter amane. Professional boxer amagi mamangda minute ama phawbu lepa ngamloi. Tomthin, song se achamba natiye. Underground boxing dadi mahak na top ni. Amukta mai thidribane. Tomthin tumina lei. Tomthin, ai songi mapaga amukta unarukhige. Ado nangna compensation pamladi adum hairo. Yareda. Nangga lakminaba makhoi ani da drinks khara pithao. Nupa du Tomthin da makok lukthaduna khurumlaga thoke. Tomthin dress hongtokpa loiraga mahakki phone du da pung kaya tarage haina yengi. Lily gi WhatsApp message mayam ama leirami. Khwaidagi ahanba message duna minute 10 gi mamangini. Khwaidagi recent oibaduna minute 2 gi mamangini. Message tu da Tomthin, nang ka susoktabra. Nang hojik bardu da leiribra. Tomthin na reply oina text number loiraga thakige tawbaga Lily gi call lakpana screen du da call interface overlay thoklai. Tomthin na receive hack tawbaga Lily na Tomthin, nang ka dawrage. Aina WhatsApp da message mayam thaido amta halaktridi ka dawrage. Miss Lily, I'm fine now. Boxing ring da fight ama tawrubane. Aigi phone se locker room da thanmambane. Hojikta nangi message da pabada ngairiye. Kariya, nang ring da miga mukhanari haiba. Hoi. Karigya. Karigino. Nang na mi khanaba syamna pamni se. Nang professional boxer su nate. Thailand da sathiba pang mayam lei habase nang khangdraba. Aina khanaba pambagi nate. Aikhoi anigi marakta problem ama thokpa. Problem da khanaba natradi atopa amatana loishinba ngamlaroidaba. Adunani hojikti loire. Aina ngame. Lily, ai halaktore. Nang tholakpa yadu eradi ai mi ma tharke nang longnaba. Lily tumina ngaihak leiraga pung kaya muk tara chano. Taramathoi tadriye. Adudi yam thengmale. Nangna aiga punba taladi toke suto. Nang chak lamra. Lamadi nang di sukhara leirake. Lily na tapna. Ai laage. Mi ma tharo ai pick up tawnaba. Nang yam soke habada ai yengninge. Nang hotel gi downstairs da ngairaga leyo. Minute 10 muk leiraga bupa gi mi mala khange. Gari da Toyota commercial vehicle ne. Hoi, ai ngairage. Horen thengnarasi ko. Tomthin na bupa gi driver da call tawi. Ngasai second floor da changlakpada mahak su yaukhibani. Classmate singdo mahak na phajana senaramlabadi mafamdu da puraklamoi. Tomthin gi call du paikhalai. Tomthin da lale haijari. Bupa na mahakti gym room du da pusilakte bar mapanda thanami. Tomthin na mahak na leiriba hotel du dagi Lily bu puraknaba hairami. Phone thamkraba matung driver du gi number du Lily da tharami. Tomthin na thoklakpaga Kamon gi subordinate aduna Tomthin, songi mapana nangi anabado layingnaba oina 100,000 Thai baht pige haihowe. Ai nangonda hangki kaina hairambane. Songi mapado thongjal mapada paisa yawba bag ama pairaga Tomthin bu ngairami. Mahakna su khangi Tomthin na mahaki machada mercy khara utpagi sihodribani haiba. Tomthin na matam khitang chonthana phuramlabadi mahak siba phawba yarabani. Songi mapana Tomthin, nangna khongdo karisu tawdraba. Kaisu serious oiba nateda. Just a little problem. Mr. Tomthin, songbu aina chapchaba para ama tambigani. Sida 100,000 baht leire. Nangi asokpada hospital la layingbada seasonal. Songi asokpa se hek pharakpaga nangi nanakta masamak tharaktuna amukasu lale haijahange. Pirakliba paisa yawba bag tuda Tomthin ne yengi. Aina paisa pambagi oirabade sidagi hena harambasu yai. Song aikhoi anigi marai tude boxing ring da settle tawkhrabane. Tungda ai mongonda lamana boxing bagi wakal su leite. Kamon gi oinadi karisu khaluno. Nangi aingonda uliba respect and regard se mahaki subordinate asina damjarusano.
Mr. Tomthin, paisa sidi. Tomthin na, enough. Aina lauraroi di lauraroi. Nupa du Tomthin na laurakpadu da khangi. Makhut tingthoklaga paper bag tu di pairaga lairi. Subordinate aduna. Junior, Tomthin se moral laiba mine. Kamon amasung Benjamin gi right hand partner ne. Nangi paisa khara piraga mahaki moral bu singnaribra. Nate. Adugi natiye. Hairaga bag paiba makhuto konsili. Makok lukthaduna. Thank you. You are a man worthy of my respect. Okay. Ai tawgadaba thabak yam lehawe. Hanaba tawrage. Tomthin amadi classmate singdo bardugi mapanda thoglai. Makhoi gi gari yaudabadu uraga somgi mapana gari ama purakke hairami. Tomthin na puraktrasu yarni e. Aina hana ama haikrabane laklani. Tomthin na subordinate aduda nakoi shu hankro. Aigi imanaba singa ngayak pulhokige. Ahanbada yaramde sum hanjin haibadagi yarai. Bupa amasung mahaki underling singdo Tomthin na loina halhanki. Minute khara ngairaba matung Black Toyota haisa ama thaujalakduna makhoigi mamangda khami. Lily mamangi sitta tonglakpadi ude. Maningi sitta tonglamgani khanbadagi Tomthin na maningi thongdo hangtoi. Lily amasung driver do matam amatada. Are you all right? Nganglakpa ton amasung kaurakpa title di khetnai. Ngasi numidangi oina adugi wahangda aingonda hanglakpa yamale. Aingondabu kanana kari tawba ngamdoino. Haina fagi tawi driver do kina. Atai classmate singdi karisu tawdraba. Tomthin na makhoi masing surabra haibado amta yengo masing thiyo. Driver do su yamna serious oina masing thiri asokpa yaudabra haina summunna yengi. Asokpa amata yauramdabaduda mahak harawi natradi bupana mahak phubadi soidrabani. Tomthin na friends aigi boss Lily bu mayamda introduce tawjari. Mahak software company gi marketing director ne. Mahak ki classmate singdo amamamta oina Lily da masak takli. Leo na erratic oina Lily da yengmadu uraga Tomthin na mahak bu phura sira haiduna khali. Stella na yamna polite oina hello director Lily aikhoi nanga unaba phangbase yam harawi hairaga handshake tawnaba makhut tingthoi. Lily na Stella gi masakto video da ukhrabani. Mahaki maming Stella kawi haibaso Tomthin na ngasai phone da haikrabani. Aduna Lily na mahaki matawduda thoidok na ngakpati oide. Lily na hi, nice to meet you. Stella hai se nang natra. Tomthin na nangi maramda so haire. Aikhoi ani kaida unaki haibadudi ai phajana ningsingba ngamdre. Ai bu sauganu ko. Saudi aidi nang ukiba anirak sure. Chahi mangagi mamangda aikhoi mayam dinner party tawringaida nangna mi amagi confession da thauna leina reject tokibada ai ningsingliye. Lily sungai ha khallaga oh ningsingle adudi nangi grandfather do Gopal kaubra kawe aina sunangse ukiba male na khalleba nanga Tomthin ga se college classmate oirak poire. Nungai ba topic amada nupi masen wari sana ba hokrabade loiba naide. Tomthin na matang chana thachanduna snake stall amagi manakta chatlaga nakhogi wari do phajana sanaro. Stella na hoi Lily gari manungdo oina phajana sanarase. Driver do na thong do hangtoktuna Lily amasung Stella bu hana changhali matungda atopa nupi amaga nupa kharaga su changlai. Jingna gari da kakhatlamdai da Tomthin gi nakong mayada Tomthin nangi female boss e masak yam phajai. Nupa nang dilara dana nupi aikhoi phangawe. Phajabane tapna ngango mitani. Jing michi khatuna nakhoi ani kai tawa yarure. Taningde ko aikhoi ani gi marakta arun ma mariam ta laite gari manungda chango. Nang kari su khangdaba apangba sarakano. Nakhoi ani nuksina dragabo nungdanga thengbasida nangna mahakaubada tholakadaba nate. Tomthin na as mahaka Stella ga khangnabane ba. Maga unaba tholakpa oiramgani. Mahakti Stella mafam sida lae haiba matau karamna khangino. Aina haibidagi khangmane.